Mitkup khudingi ahongba kayana pik thalliba malem asida tungda oirakadawa phibam amadi thoklagadawa thodok amatta kananasu mangjongna khangba ngamde. Bisak piklingai I matumdagi mama mapana seksinna chawnaba yokcharakpa masa kaya khanthaudaba mikup amada mayai kabani sagi ipakta tawkhibadagi Laichuraba oikhiduna mamal yamlaba punsi kaya chanapam khangdana khangu thakta loikhiba yaudaba natte. Maduna mama mapa amadi imung manung khakki mangjaba nattana khunaigi tungi yumbi ama mangjaribani. Haurakliba naharol singna mayai kabani sagi ipakta irakna duna laikhrabade aikhoigi state aikhoigi laibak kamadi malem masigi tungi laibak kari oirakkani. Wakalon asida yumpham oiduna malemgi mafam kayada mayai kaba chinjak chaba madi sizinabagi chang hantahannaba thausil thaurang kaya paikhatnaba haurakhi. Thaurang sing asigi manungda mayai kaba chinjak chaba madi sizinaba singbu tathi tawina tawbiba hanthana yengbibagi mahutta makhoibu anaba amani haina khanduna ningthina layengbiraga mahausagi iselda purakpa ngamnaba hotnaba asisu yamna maru oirakli. Akasbani Imphal-gi pau kangbuna leptana sandokchariba thauram Mitkap Thoklasi mari shuba tangkakta ngasi puduna lakchari Laichurabasingbu Layengbiba. Mayai kaba chinjak chaba amadi sizinabasingbu Layengbiba thausil heroin assisted treatment chatharakpadagi Europe ki leibak ahum England, Netherlands amasung Switzerland da mayai kaba chinjak sizinabagi sang singthaningai oina hantan mangamki. Kumja 1919 da America da mayai kaba chinjak sizinabadagi overdose da mioi 60,000 hena siki. Adubu hairiba matam asida Switzerland da mayai kaba chinjak mari leinana mioi 200 khaktamak siki. Maramaduna mayai kaba sinjak ta Laichuraba mioi singbu hanthani yengbiba amadi tathi tawina tawibagi mahutta akhang ahi sing tanaduna matam sana layengduna makhoibu wakal tahan baibasi yamnamak tangai fade. Makhoibu mayai kaba sinjak tagi lapthok hannanaba amasung achumba lambida puraknaba honabada pumnamakna mateng pangbiba mathau tai. Mayai kaba sinjak ki hainabi thadokpada pukning phathaba thauna leiba wakal setpa amadi hauna lonchat kaya ngakna satpa tangai fade. Imung manung kairo laikai amadi masung mamanaba singi mateng chusang I. Thauna hapiba pukning thogatpiba mateng pangsinba madi makhoigi apam pamda kaya wari sanaduna tabiba amasung ningthina loinabiba changi. Mayai kaba sinjak chaba mioi amana madugi mayakna haksang amadi wakhallonda ahongba kaya piraklaba matamda ai mayai kaba sinjak asi thadoklage haibagi phirep kaloinana thauna leina songthorakpa changi. Thauna yauna mayai kaba sinjak thadokpa ngamnabade mioiba punsigi achauba lan ama mai paklaba mioi amani haina launai. Kumja 1958 gi adwaidagi Manipurda heroin number 4 sizinaba horakpadagi Manipurda mayai kaba sinjak sizinabagi chang khanghen hengalakuna achauba chaitheng ama pirakhi. Maduna naha oiriba mioi kaya bu laishu handuna kaya amana khangu thakta punsi pikhamnaki kaya amana HIV AIDS ka sagonaki. Oirakliba phibam adu thengnanaba lanai NGO kaya chongthoraktuna lainga ki tengbang loinana rehabilitation center sing linkhat naraktuna makhoi bulayengbada achaubu thodang laurakki. Masigi matangda Bharat lainga ki makhada mayai kaba sinjak thengnanaba semba state level coordinating committee ki director Padmasri Dr. Ahibam Jayant Kumarna Akasbani Imphal-gi pau kangbuda asumna phongdokli. Manipur da drug ki samesa ase akoina sahi kunthagi mamangdagi thengnarakpaga akoina ngasi 2023 da thengnabaga samesa ase ahongba yamna lae. 1989 da heroin ki problems in Manipur da lakpa matamda drug haiba se yamna tukachanaba drug addict ama haiba se imungna pamdaba lakai jingna su pamdaba asigi samesa ase leirambanina drug addict ki phibam se yamna phibam salaba phibam amada leirammi. Asumai leri matamjuda 1993 adai HIV AIDS amuk lai drug addict sida HIV AIDS maramdi akhoi Manipur gi drug addict sing jiti samai manungda matamduda di maudra manga di moi hidak si injection na kapammi injection na kapamna HIV AIDS leibanina Manipur da matamduda 1993 da drug addict laiba HIV infection se mi chama test of the 70 ga 7 se HIV infection tawi aduna drug ki laiba stigma da natana
HIV एसु लाक्सलबसिदा ड्रग एडिक्शनसिबु यामना कीना तुकचना samnaba yadaba yamna nati chadaba ki phibamda amuk henna sochallai sigi matungda 1993-4 adaisida central government na masi upai leitre haina drug center khara manipur da hangdokpa hore adu manungda aiji ahamba amada yawa kangu umani akoi drug center tarama thoigumba akoi yan hanba best try to yengi and ahamba drug center ji lakpa matamda public society degi yamna akanba safu ama lakhi madudi kaidubi center hangdurino asuma kanadra mi jinjida paisa thadadana matam manganana laina aduna moi jingji hingbagi kanadra mi ni haina center jingji hangba thingba kangu mayam am tholei even center am hangba bawda yam wana center to establish to with wagi ana tha ma turukse khoi leiriba civil society chung ka ngangna ba khona ba da akhoi tha mari manga di akhoi india government center to pira bawda akhoi hangba ngang hi de adubu civil society jingjida akhoi na tabli masi layeng ga phagini pharakan di akhoi sumai sum hundok di yaroi adana moi chu society ki one day asset ama orimni oirkani adagi mama mapa na chu akhoi na ichai nungsi ba sumai na adum drug ojer su moi adum nungsi bani na treatment to gani haibadu da moi na phare adu di matam khara no hango layeng ba sin kari phagi je khoi yeng si ka haina civil society akhoi lai chu ga moi ga khoi ga yana bam porke adagi di mama mapa na chu macha jing drug center dagi thokla ga nisa chadana cha taruk leiba tare leiba nipa leibi yaurupudagi di drug center da leibagi kana basi moi tabli khangai aduna center jingji ki kana basi por halak manu ta khoi chahi amam khai ani mukti NGO jingji yam wai 2005 adwai di state level coordinating agency matam da regional institute of training and kaurame and government of india na training tawrabadi drug center jingji quality si yamna phabanga moi je urupudagi training institute india da taramathoi mo identify tawi adugi manungda state level coordinating agency manipur se amani ana akhoi gi thabak si mainly manipur de hek leiri drug center me aming si sigi training piba monitoring toba moji fajan tawbra tawda bi yeng base akhoi gi thawni adu government of india report am pi khoina drug addiction center tawbe mi jing si minimum da at least sahi khunigi amukti training akhoi pi da yati aduga sahi amari manungda yamdra da anirak khare sonbe center na ahumlak akhoi monitoring bi chatkaga government of india da report pi aduga moigi haiteba khotama yang akhoi na matam chan adum layeng hojik 2020-21 york matam da di akhoi gi prajana treatment center asi kani yeb khangbadagi di center jingji da mama bana client sing si poraga treatment to was ki masing je yamna hengale Manipurda heroin number 4 yauna mayai kaba sinjak sing chaba amadi season naba horkpu matam yamna ngalingai matam dudadi mayai oirap nungaiba amadi ina kairak khunba imungi masa masu singtana heroin number 4 season arami mayai kaba sinjak asigi phangpham su akhanaba mafam khara khakta da phanglammi matamduda hogalakliba naharul singna yu thakpa hana tamlaba matungda mathang heroin number 4 season naba amuk test tawduna hainaraklaba matungda laichuraba oirakki Kadigumbada mayai kabasinjak lainaba paisa leitabadagi huran chinthi tawbamadi khunaina ki tukachabaya thabak sing chatharakpadagi makhoiba miyamna aduki matik ki hangoina khanarami hairiba ngallingai matam aduda mayai kabasinjak heroin number 4 sizinarambadagi phagalaktuna mahausagi iselda halakhraba Imphal gi nagamapal pawnam laikai Basant Kumar Khetri mayumna Akashbani Imphal gi pawkangbuda asumna pawdam lakli ayasi angang ngoyingidigi maya warapa satra moina haujaraki laglaisu da thawai yaujaraki sana khona ba yam pamjaraki badu ngomisa masuari aigi punsida asumba thokdo ama thokani haibiga imangda bomangide ing solisima marfu matai sida yaksi BSc agriculture graduate amoina mapanda like tamjaroga thole masi hek tholok paga yaksi ing solisima marfu ni thoigi loiramdai Saibokse yaksi thabok phangdabana maram moidana leiba matamni youth ki wakhalon kari kara mayam pamjaba wish mayam do channelize tona matam len hum leitabani na evening se koi pullaga aigi maruba magi dukan amada dukan lo jamba loiraga koi si alcohol na chingba sijina ba churup thaktana nga wari watai sadana sumain tawdana punsi se sahi amama kai mukse horaki laibak thi ba yadra Nomadi khanghodana marubamana suma yam nungaiba makalgi nisa ama leire masi charagadi aina yawningi ba mapam de yawba ngami aina ningjari bitu thungba ngami
ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯃꯪꯐꯪꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯌꯥꯏꯅꯦ ꯚꯥꯏ ꯇꯧꯁꯤꯅꯦ ꯇꯦꯁ ꯇꯧꯁꯤꯅꯦ ꯇꯧꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯔꯣꯏꯟ ꯍꯥꯏꯕꯁꯤ ꯏꯪ ꯁꯣꯛ 1942ꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯖꯈꯤ ꯁꯨꯝ ꯇꯧꯗꯅ ꯏꯪ ꯁꯣꯛ 1945 ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯨꯂꯤꯁꯀ ꯇꯥꯟꯅꯔꯒ ꯑꯩꯁꯤ ꯐꯥꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯝꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯐꯥꯒꯠꯄ ꯃꯇꯥꯡꯁꯨ ꯑꯣꯏꯈꯤ ꯑꯩꯍꯥꯛꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ 85ꯇ ꯑꯩꯍꯥꯛꯁꯦ ꯖꯦꯜ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯈꯤ ꯁꯨꯝ ꯇꯧꯗꯅ ꯑꯩꯍꯥꯛꯀꯤ ꯖꯦꯜꯒꯤ ꯏꯄꯤꯁꯣꯗꯁꯦ 3ꯂꯛ ꯆꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯏꯀꯣꯟ ꯀꯣꯟꯅ ꯖꯦꯜꯗ ꯆꯪꯈꯤꯕꯁꯤ ꯏꯪ ꯁꯣꯛ 1947ꯒꯤ ꯂꯣꯏꯔꯝꯗꯥꯏ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯑꯩ ꯏꯀꯣꯟ ꯀꯣꯟꯕ ꯖꯦꯜ ꯔꯤꯂꯤꯖ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯅ ꯏꯪ ꯁꯣꯛ 1948ꯒꯤ ꯑꯔꯣꯏꯕ ꯆꯍꯤ ꯁ꯭ꯋꯥꯏꯗ ꯑꯩꯍꯥꯛꯁꯤ ꯂꯥꯏꯌꯦꯡꯁꯪ ꯑꯃꯈꯛ ꯆꯠꯈꯤ ꯂꯥꯏꯌꯦꯡꯁꯪꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯃꯁꯨꯡ ꯑꯃꯠꯇ ꯉꯥꯏꯕ ꯂꯥꯏꯌꯦꯡꯁꯪꯅꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯊꯥ 3ꯃꯨꯛ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯩꯅ ꯃꯤꯅꯝꯈꯤꯕ ꯑꯩꯅ ꯗꯤꯅꯥꯏ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯁꯦꯟꯇꯔꯗꯨꯗ ꯑꯩ ꯇꯞꯅ ꯈꯪꯕ ꯇꯝꯕ ꯍꯧꯔꯛꯈꯤ ꯑꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯒꯤ ꯗ꯭ꯔꯒꯁꯤ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯔꯀꯥꯟꯗ ꯑꯩꯁꯤ ꯄꯥꯋꯔꯂꯦꯁ ꯑꯣꯏꯔꯦ ꯑꯩꯁꯤ ꯇꯣꯝꯗꯅ ꯉꯝꯗ꯭ꯔꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯌꯥꯖꯔꯀꯥꯟꯗ ꯃꯤꯗꯨꯅ ꯍꯥꯏꯕ ꯑꯩ ꯇꯥꯕ ꯇꯝꯃꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯥꯔ ꯃꯇꯨꯡꯗ ꯃꯤꯗꯨꯒꯤ ꯄꯥꯎꯇꯥꯛꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯋꯥꯐꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯀꯃꯥꯏꯅ ꯅꯤꯁꯥꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯍꯥꯟꯕ ꯄꯥꯝꯕꯩ ꯑꯣꯏꯅ 1 day at a time ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯅ ꯊꯥ 3 ꯂꯥꯏꯌꯦꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑ ꯃꯇꯨꯡ ꯃꯄꯥꯟꯗ ꯂꯩꯔꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯖꯣꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯅꯥꯒꯥꯃꯄꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩ ꯆꯥ ꯊꯛꯃꯤꯟꯅꯩ ꯆꯥꯛ ꯆꯥꯔꯁꯨ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩ ꯃꯥꯅ ꯀꯩꯅ ꯑꯩꯕꯨ ꯑꯩꯈꯣꯏꯁꯤ ꯃꯆꯣꯏ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯩꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯁꯃꯥꯖꯅ ꯆꯠꯂꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯍꯟꯊꯅ ꯌꯦꯡꯉꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯇꯨꯀꯠꯆꯕ ꯌꯥꯝ ꯐꯠꯇꯕ ꯌꯥꯝꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯑꯦꯅꯤꯃꯦꯜ ꯑꯃꯗꯧꯅ ꯃꯌꯥꯝꯅ ꯎꯏ ꯃꯇꯝꯗꯒꯤ 90sꯀꯤ ꯃꯇꯝ ꯑꯥꯔꯂꯤ ꯑꯗꯨꯋꯥꯏꯗ ꯃꯔꯝ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯥꯟꯅꯕ ꯆꯠꯂꯁꯨ ꯄꯨꯂꯞ ꯆꯠꯄ ꯆꯥꯛ ꯆꯥꯅꯔꯁꯨ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯕ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄ ꯁꯨꯃꯥꯏꯅ ꯑꯃ ꯉꯥꯡꯅꯨ ꯄꯤꯅꯔꯒ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯪ ꯀꯨꯝꯖꯥ 2018ꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯑꯣꯟ ꯁꯥꯏꯀꯣ ꯑꯦꯛꯇꯤꯚ ꯁꯕꯁꯇꯦꯟꯁꯦꯁ ꯁꯦꯝꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯁꯤꯖꯤꯟꯅꯕ ꯂꯂꯣꯟꯕ ꯑꯃꯗꯤ ꯁꯨꯡꯕ ꯊꯤꯡꯅꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯆꯤꯟ ꯂꯣꯡꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯗꯨꯅ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯃꯇꯝ ꯑꯃꯗ ꯀꯤꯅ ꯇꯨꯀꯠꯆꯅ ꯍꯪꯒꯣꯏꯅ ꯈꯟꯅꯔꯝꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯨꯝ ꯂꯧꯅꯔꯝꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯊꯥꯗꯣꯛꯅꯔꯛꯇꯨꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯥꯌꯦꯡꯗꯨꯅ ꯐꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ NG ꯎꯇꯝꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯤꯅ ꯃꯁꯥꯗ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯍꯟꯗꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯍꯟꯕ ꯁꯦꯟꯗꯤ ꯂꯩꯇꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯤ ꯄꯥꯝꯕ ꯑꯗꯨꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯌꯥꯎꯕ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯌꯣꯟꯊꯣꯛꯄ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯤꯅ ꯃꯁꯥ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯗ ꯅꯠꯇꯅ ꯃꯥꯒꯤ इमुंग मनुंगदसु नुंगाइतबा मयाम अमा फावली इमुंग मनुंगी सेन थुंगी फिबम सोखहली इमुंग मनुंगी लैनरिबा मरीदा अकाइबा लाई अमगा अमगा साउनबा खतनबा खोइरांग खोइसावबा थोई लैकाइदुदसु नुंगाइतबा थौदोक वाथोक मयाम थोहनबा यावी
Hakchang phana nungaina leiba punsi haibase laknabagidamakta kana gumbana mayai kaba chinjak se sijanarurabasu masida laichuba haiba midu oirurabasu layeng thoknaba honabiyu haiba wafamji thamjage kaigino hairadi layeng thoaga akhoi chumnagi punsida laaga aisina samajgi amadi imungi chaukhat thorangda mateng pangba ngamba mi sungsoi soidana oigani layeng thoba matungda wakhal leitana pukning leitana magi punsi hingaba matungdadi phajana sura nomaga magi imungi masagi laikai kananaba thabak tauba resourceful oiba misak ama oiba yai habase akhoi khudingmana ningchang minaraga mayai kaba chinjak na laichuraba mi khudingmakpu layeng thokpinaba honaminasi manipurda layeng ba matamda social welfare department na certificate piraba department na sakhanglaba akhoi treatment center da khaktamak layeng biu mayamna treatment center da layeng hai haidana hekta niti niyom khangdana chalaiba mafam marang khangdaba treatment center da hekta isabu isubu natraga ipuroibabu thamgani haiba wakhal do thadok biu hairiba treatment center se karamba makhal gi treatment center no department gi guideline ngak pra niyom niti chumna tan tawbra mamang da human right violation gi history leibra makhoi si paisa khaki profit khaki khalaga tawbra natragana tasengna moisidagi layeng gi ba phagi ba mi kayam leirage adugumasi thidokpiraga mafamdudagi layengaga phagraba miga dusu una thokpiraga moigi comment lauraga afaba mafamda khaktang thambiyo aina apamba aina phagani ichagi damakta phagani isugi damakta phagani ipuroibagi damakta phagani na khanba adugumba treatment center duda oina layeng biu tongan lanai lup kayana mayai kaba sinjak ta laishuraba miyoi singbu layengbagi thabak tawduna lakpadagi laishuraba miyoi kaya phagalak pangamkhre hairiba rehabilitation center singasi lainga ki mateng phangba madi state ki social welfare department na certified tawduna tawgadaba amadi tawroidaba chana kangnon kaya piduna chalairibani amaromda social welfare department na achouba thodang loduna anouba mangal trust center kauba lainga ki ahanba layingpham center ama mamang sahi ki jun kuntaruk International Day Against Drug Abuse and Illicit Trafficking Inumita Mukhyamantri Nongthomam Birenna Bishnupur Jilla gi Sunu Sipaida Sangaduna Hangdokki Haukiba me ahumdagi haurakkiba irang asina maram oiduna haujikmaki oinadi center asi Imphal gi Khumal Lampakta leiba Bal Bhavan da honglaktuna mafam asida makha tana salairi hairiba center asida haukiba sahi ama khar helaklaba matam asida mayai kaba sinjakta laichurama miyoi kaya layengduna mahausagi isianda halakpa yaukre makhoi singadugi manungda Thobal Jilla gi Sangayumpham Mairen Khuldagi Akbar hariga sukhangnaba Muhammad Alauddin Khan su amani mayai kaba sinjakta laichuraba Akbarna matam amada awang AOC-da lambida plastic khunduna aphangba senphamna nomagi mayai kaba sinjak shananaba hotnaduna lakhi nongmadi mahakpu police na mafamdudagi lokhatlaga anouba mangal trust center da khusin naraktuna layengbadagi phagalakhi center asida leiringaida numit 15 gi oiba decorative wall painting course ama yaukhi maduda mahaki thawai yawbadu ubadagi mahakpu master trainer gi training ama yaurunaba nongshu bengal da thakhi mahaki thawai yawba amadi honaba kanba duna maram oiraga mahakpu Chennai da leiba Larsen and Toubro Limited Company gi Construction Skills Training Institute ta supervisor oina thabak phangduna hojik su mafamadu da thabak tawduna leiri mai pakna mahusagi isel da halak pangam khraba Akbarna Akashbani Imphal gi pau kangbuda asumna paudam lakli Aisuni sasijana namba misak amani adubu ngasidi isorgi thaujandagi amadi anouba mangan trust center gi matengdagi sengna chumna leijari aduga ihan hanbada social welfare department gi director sar uttam amadi deputy director madam Soroja Devi busu ikai khumnaba uchari aduga anouba mangan gi project coordinator sar Kishore Chan amadi leiriba staff punamak busu thagatpa phongdokchari ai isamak awang BOC da street ta leramba miyoi amani aphangba thabak suduna nisa chaduna yumda hanjandabida lairamba misak amani adubu ngasi anouba mangan trust center hariba sida lairubadagi ai sengna chumna leiba ngamise mohoigi achauba mateng amani mamangda ai su rehab ahum muk suna lairambani adubu phaba kauba karimta leite handak leiba rehab sida aina mamangda thengnadaba treatment gi mawong thengnaba aduga aina haijaningbadi
ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯔꯤꯕ ꯑꯅꯧꯕ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯁꯨꯒꯨꯝꯅ ꯃꯅꯤꯄꯨꯔꯗ 6-7 ꯁꯨꯔꯒꯗꯤ ꯍꯦꯟꯅ ꯉꯁꯤ ꯑꯅꯧꯕ ꯃꯉꯥꯜꯗ ꯐꯔꯤꯕ ꯃꯤ ꯁꯨꯒꯨꯝꯅ ꯔꯤꯍꯦꯕ 6-7ꯇꯒꯤ ꯐ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯣꯡꯃꯗꯤ ꯄꯩꯁꯥ ꯆꯥꯕ ꯑꯃꯐꯥꯎ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯖꯩ. अनौब मंगाल ट्रस्ट सेंटर सिदा लाइरबगी पनखै मखादा लैबा मयाई काबा चिंजाकता लाइचुरब मियोइसिंग लायेंगबदा खुदोंग चाबा पीरी. सेंटर असिना हौजिक फावबदा मियोइ 400 लायेंग चथखरे. लाइचुरबदगी फगलकपगी चांग असि 53 फावबो यौरी. हौजिकसु सेंटर असिदा मियोइ 39 लायेंगली. सेंटर असिदा OPD हांगदुना नोमगी ओइबा निसागी इपाक्ता लमांगनरम मियोइ कया काउंसिलिंग पीदुना मखोइबु महौसागी पुनसिद पुरकनब लमजिंग बीरी. चाही माई पाकना मयाई काबा चिंजाक थादोक्तुना लैबा ngamlakpada मखोइबु पुनिंग थौगटपगी अचंबा थौरम कया अमसु पांगथोक्तुना पुनिंग थौगटली. हौखिबा नवेम्बरगी तांग अमदसु सेंटर असिदा लायेंगबदगी फगलक्तुना चाही मपुंग फारबा मियोइ अनि सोशल वेलफेयर डिपार्टमेंट सिंदुना मखोइबु तरामनो ओक्तुना पुनिंग थौगटपगी थौरम बाल भवनदा पांगथोखी. थौरमदुदा यावखिबा बसंत कौबा लाइचुरमदगी फगलक्लबा मियोइ अमना आकाशवाणी इम्फालगी पाउ कांगबुदा असुमना फोंगदोक्ली. ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯑꯍꯥꯟꯕꯗ ꯔꯤꯍꯦꯕꯇ ꯄꯥꯛꯅ ꯊꯝꯕꯗꯤ ꯑꯣꯏꯈꯤꯗꯦ. ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯗꯨꯝꯕ ꯂꯩꯕꯗꯒꯤ ꯑꯩ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯒ ꯃꯊꯟꯇ ꯐꯖꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯛꯇꯕꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯔꯤꯍꯦꯕ ꯑꯃꯗ ꯆꯪꯈꯤ. ꯑꯗꯨꯁꯨ ꯀꯩꯁꯨ ꯐꯕ ꯑꯣꯏꯈꯤꯗꯦ. ꯊꯣꯛꯂꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯃꯛ ꯑꯩ ꯔꯤꯂꯥꯞꯁ ꯇꯥꯁꯟꯈꯤ. ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯅꯤꯁꯥ ꯊꯤꯡꯕ ꯀꯥꯡꯕꯨꯅ ꯑꯩꯕꯨ ꯐꯥꯔꯒ ꯔꯤꯍꯦꯕ ꯑꯃꯗ ꯊꯝꯈꯤ. ꯃꯗꯨꯁꯨ ꯑꯩ ꯀꯩꯁꯨ ꯐꯈꯤꯗꯦ. ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔ ꯄꯨꯜꯂꯒ ꯅꯝꯗꯅ ꯊꯝꯃꯦ ꯍꯥꯏꯕꯒꯤ ꯃꯂꯣꯝꯗ ꯑꯩ ꯊꯣꯛꯂꯛꯂꯒ ꯑꯗꯨꯝ ꯀꯦꯟꯁꯤꯟꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯁꯥꯕꯨ ꯆꯥꯔꯒꯗꯤ ꯔꯤꯍꯦꯕꯇ ꯂꯩꯕꯒꯤ ꯁꯥꯔꯀꯜꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯅꯧꯕ ꯃꯉꯥꯜ ꯇ꯭ꯔꯁꯠ ꯁꯦꯟꯇꯔꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯂꯩꯕ ꯐꯪꯖꯔꯛꯈꯤ. ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏꯒꯨꯝꯕ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ. ꯇꯞꯅ ꯍꯣꯠꯅꯔꯛꯄꯅ ꯑꯩꯅ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯜꯂꯝꯕ ꯀꯌꯥ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯉꯝꯂꯛꯂꯤ. ꯍꯧꯖꯤꯛꯇꯤ ꯌꯨꯝꯒ ꯑꯩꯒꯁꯨ ꯔꯤꯂꯦꯁꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯒꯠꯂꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯛꯄ, ꯃꯈꯣꯏꯅ ꯊꯥꯖꯕꯤꯕꯁꯨ ꯈꯔꯗꯤ ꯐꯪꯖꯔꯤ. अनौब मंगाल ट्रस्ट सेंटर असिदा लाइचुरबसिंबु महौसागी इचेल पुरकनबा मखल मखा कयागी लायेंग चथरी. मखोइसिंग अदुगी मनुंगदा अहानबदा डिडॉक्स अमदी ट्रीटमेंट, अनिसुबदा OPD सर्विस, अहुमसुबदा युमदगी लाक्लगा काउंसिलिंग तौबा, मरीसुबदा डिडॉक्स पेरेट लोयरगा इमुंग मनुंगी मियोइसिंगना चावना थौदांग लौरबदी अमदी मियोइ अदुना खांगबा कल्लबदी लायेंग पथाप असि माई पाकना चथबा याई. मंगा सुबदा लेरक खुलकता अवेयरनेस पांगथोकपा, स्कूल कॉलेज कम्युनिटी बेस्ड प्रोग्राम पांगथोकपना सिंगबा यावरी. हाइरिबा अवेयरनेस प्रोग्राम सिंग असि रिहेबिलिटेशन सेंटर सिंगदगी रिसोर्स पर्सन सिंग कौदुना पांगथोकपसु याई. नार्कोटिक्स एनोनिमस NA हाइना मिंगथोनबा प्रोग्राम अमसु लैरी. मसिदा मयाई काबा सिंजाक थादोकपगी खोंगथांग चंगसिलिबा मियोइ अमदी अतोपा मियोइसिंग पुंदुना वाखल तामिननबा होटनरी. मसिगी मतंगदा अनौब मंगाल ट्रस्ट सेंटर असिदा काउंसिलर ओरिबा गुरुमयुम विश्वनाथ शर्मना आकाशवाणी इम्फालगी पाउ कांगबुदा असुमना फोंगदोक्ली. लायेंगसंग असिगी चना पथाप खरा लेबाक मियामदा संदोकना थमजरी. इहान हानबदा OPD रेजिस्ट्रेशन अमा हाना तौगनी. हाइरिबा प्रोसेस असिदा क्लाइंट अदु लायेंगसंग असिदा लायेंगबा लौबदा मतिक चारे नत्रगा चादे हाइबदु ड्यूटी तारिबा स्टाफ अदुना वरेब लोबिगनी. करिगुंबदा लायेंगबगी दरकार तारि हाइरबदी लायेंगबदा चंगबा चे चांग डॉक्यूमेंट्स अमदी लायेंगबगी मतम मसादा अमदी इमुंग मनुंगदा मांगजोंना खंगनगनी. मतुंग तारकपदा क्लाइंट अदुगी हक्चांगी फिबम एडमिशन की प्रोसेस की मनुंग चन्ना ट्रस्ट सेंटर असिगी डॉक्टर अमदी नर्सना कुपना चेकअप तौबिगनी. मखा तारकपोइना लैना अदुगी चांग स्क्रीनिंग तौबगी पांबय अमा ओइना सिजनदुना एडिक्शन सिवियरिटी इंडेक्स सिजनदुना लैना अदु कया यामना सोक्चलगे हाइबदु खंगदोमिनगनी. हाइरिबा लायेंगबसी इसाना अमदी इमुंग मनुंगी अयाबा यावरगा लायेंगजबनी हाइबगी याना चेमा क्लाइंट मसा अमदी इमुंग मनुंग यावना सही तौनगनी. मखा तारकपोइना क्लाइंट अदुगी हौखिबा पुंसी वारी काउंसलर मना रेकॉर्ड तौबिगनी अमुसुंग लायेंगबगी पथाब यातपा होगनी. हाइरिबा लायेंगबा असि अनौब मंगाल ट्रस्ट सेंटर की प्रोजेक्ट कोऑर्डिनेटर अमदी काउंसलर सिंगा खुसमनरगा सेमगचबा लायेंग पथाब अमखकनी. लायेंग असि मखा तारकपोइना क्लाइंट अदु डिटॉक्सिफिकेशन कौबा तांकक अमदा लैगनी. हाइरिबा तांकक असिदा चंगबा हिदाक लांगतक अमदी मतमना चिंगबा ट्रस्ट सेंटर असिगी डॉक्टरना लेपिगनी. अमदी नुंगती नुमित खुदिंगी मेडिकल चेकअप सु निंगथीना पांगथोकपिगनी.
detoxification tangkak loiraba matung de-addiction khoba tangkak amada matam khara laigani hairiba tangkak asida laina asigi horokphom layong amadi laina asi karino haibana chingba sing adu class ki kuthangda kupna leinagani mayai kaba chinjak ta laisubadagi tokninglabasu lanai rehabilitation center singda layengbagi sel puthokpa ngamdabagi khudong chadaba kaya mayoknari adubu anubu mangal trust center asida sel laudana lemna layengbagi khudong chaba pibadagi lairaba imung kayada asagi mangal amasu piri hojik thoklibi irang asina maram oiraga relief camp ta lairiba mayai kaba chinjak sizinaba mioi kayasu center asida layengli masigi mathakta lambi sorokta yarek tuna laiba mayai kaba chinjak sizinaba mioi singsu center asida thamduna layengli center asida layengbagi matangda makha tana phongdokladuna atopa counselor sagolsam lupachandra singna asumna phongdokli treatment center asi staff kungani thoi leijai project coordinator accountant doctor counselor nurse ward boy peer educator cook yoga therapist amadi chogitar staff sing asina masa masagi responsibility laujaduna treatment asibu pung phana chathajari makhal khudimaki nisa laichuraba mioi khudingmak treatment tawjari matam amada manipur asi golden triangle ganaknaba madi mayai kaba chinjak sing puthok pusin tawbagi lambi oirambadagi mayai kaba chinjak chaba madi sizinabagi saithing chawna phanglammi laingak amadi lanai lup kayana kanna honaduna laishuraba mioi kaya layengduna phagalaklabasu manipur gi singilamda pak sana popi pambi tharakpa madi mayai kaba chinjak sungba phawbu yaurukpadagi saitheng asi nongma nomagi luba hengalakli masidani laingakna war on drugs lauthoktuna masigi mayokta akanba khongjang changsilakliba khongjang asida miyam hupna saruk yaminaba tangai fade amaromda mayai kaba chinjak chaba amadi sizinabadagi laishurabasingbu ningthina laying thokpiduna makoibu mahausagi isella puraknaba honabada laingak amadi lanai lupsing khakta natana miyamnasu asobu thodang lominaba changi madu khaktada makoibu mahausagi iselda halak hanma ngamhanduna khunai asigi asangbu yumbi amamam ohenba ngamgani matang asida akasbani Imphal pau kangbuna leptana sandok sariba thoram Mitkap Thoklasi gi mari shuba tangkakta Laichurabasingbu Layengbiba loijare thoram asigi aiba James Khangembam thoram puthokpa Thokchom Jogendrajit lanthok sakiba Ngangom Kiran kan bachai theng piram bari mayai ka bachinjak